ngasi ayuk angan pung teret adwaida Thoubal District Police Commando team additional SP aduga OC Commando yauraga Moijing Mina Bazar leiba mafam amada kogi Heroine brown sugar gi factory ama run tawre habagi akang naba paw phangudagi kogi police team asina raid tawani aduga raid tawriba yum yumbu adu Thoubalmayum Ahamadi Bibi masagi chahi nipunipan magi mapura mamina Th.Kadimur Kadim Moijing Mina Bazar lebani magi yum sida koina search tawba aduga koichi thibo tamda masagi brown sugar factory ma run tawbagi masak sing loinana kogi plastic ki bag mari brown sugar yauba aduga akogi plastic ki bright ani suloinana phangmangami aduna punna magi yumdagi phangba brown sugar si akoina weight tawbada 222.85 kg phangmangami aduna isagi bright yaubna 58.19 kg ni aduga plastic ki bora mari da yaubuna 109.48 kg ni aduga red plastic bright yaubuna 55.18 kg ni aduna makhata na koina yunsidagi thiba matamda akoina hujiki wooden crushing machine koi brown sugar si sungbada sijanaba crushing machine su koi lakotang ami aduga weight on naba machine adagi ammonium chloride ki bottle ani 1.5 liter ki adagi 134 liters of chemical liquid solution amasu koi plastic ki bright ani amadasu yaudana lerami aduga drum ama adagi plastic ki bright ani adagi aduna taba koi bucket adagi mug adagi ati sungal changa do posei mayam ama gas cylinder burner madugi factory season na pot mayam siga loinama akoina mafam dagi loinam phangungami aduna hojiki akoina pharaiba nupi Thoubalmayum Ahamadi aduga posei singsi loinana akoi Thoubal Police Station da koi sinare aduga mai mathakta koi na case ama register tawga makhatana akoi sungbo factory sida kana yauri bano kana collision tawba yauri bano aduga maduda kyang kuina adagi makhatana madugi konai west leiba magi link leiba aduga madugi mari bokhom ado koi chapchana district police Thoubal na investigation tawjagani aduga koi na changjel leiba war against drugs da Thoubal gi jaga dalai bong pham da koi thibo humba amasung madu kanna chatha jari heb che myam thamjani